ꯂꯤꯌꯥ ꯀꯔꯤ ꯁ꯭ꯋꯥꯏꯔꯝꯗ ꯇꯨꯃꯤꯟꯅ ꯒꯣꯠꯇꯨꯅ ꯆꯠꯈꯤ꯫ ꯗꯤꯅꯦꯁꯁꯨ ꯏꯀꯥꯏꯅ ꯂꯨꯞꯊꯔꯒ ꯂꯩꯍꯧꯏ꯫ ꯃꯤꯔꯥꯅ ꯀꯩꯅꯣꯗ ꯅꯪ ꯁꯣꯅꯣ ꯆꯨꯔꯕ? ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ? ꯑꯩꯅ ꯍꯥꯏꯗꯤ ꯃꯪꯉꯒ ꯂꯩꯗꯨꯕꯨ ꯍꯥꯏꯕꯅꯤꯗ, ꯌꯥꯗ꯭ꯔꯕ ꯍꯥꯏꯁꯦ? ꯑꯉꯥꯡ ꯅꯪ ꯃꯉꯥꯏꯔꯦꯅꯦ ꯌꯥꯝꯅ ꯈꯪꯉꯤꯁꯦ, ꯌꯥꯝ ꯈꯪꯕ꯭ꯔꯥ ꯍꯥꯏꯕꯕꯨꯀꯣ ꯅꯪ ꯁꯣꯏꯔꯣꯀꯣ꯫ ꯑꯗꯨꯅ ꯀꯩ ꯍꯥꯏꯕ? ꯑꯣ ꯇꯥꯍꯧꯗ꯭ꯔꯕꯣ? ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯩꯊꯣꯛꯇꯨꯅ ꯃꯤꯔꯥ ꯆꯪꯈꯤ꯫ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯗꯤꯕꯀꯣ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩꯗꯨꯗ ꯀꯣꯜ ꯑꯃ ꯂꯥꯛꯏ꯫ ꯀꯅꯥꯏ ꯀꯣꯜꯅꯣ ꯑꯃꯨꯛ ꯂꯥꯛꯏꯁꯤꯅ? ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯜ ꯑꯗꯨ ꯄꯥꯏꯈꯠꯂꯤ꯫ ꯍꯜꯂꯣ ꯍꯥꯏꯕꯒ ꯅꯪꯍꯧꯕꯖꯥ ꯅꯠꯇꯦ, ꯍꯦꯛꯇ ꯂꯥꯛꯊꯔꯛꯏ꯫ ꯅꯌꯨꯝꯗ ꯂꯛꯁꯃꯤ ꯑꯃ ꯂꯩꯕꯗꯩ ꯑꯩꯈꯣꯏꯁꯦ ꯀꯥꯎꯕꯒꯤ ꯋꯥꯅꯤꯅꯦ ꯅꯪꯒꯤꯁꯦ꯫ ꯇꯥꯅꯤꯡꯗꯦꯀꯣ, ꯌꯥꯝꯅ ꯋꯥꯏꯌꯦ꯫ ꯇꯥꯅꯤꯡꯉꯦꯕ, ꯅꯪ ꯍꯥꯏꯕꯤꯗꯦ ꯍꯥꯏꯖꯅꯤꯀꯣ꯫ ꯀꯩꯅꯣ ꯍꯧꯕꯒ ꯂꯋꯥꯏ ꯂꯦꯝꯐꯨꯗ ꯍꯥꯟꯅ ꯂꯥꯛꯏꯁꯤꯅ? ꯍꯣ ꯑꯗꯨꯕꯨꯔꯣ, ꯅꯪꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯗꯨꯏ꯫ ꯀꯩꯅꯣ ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏ ꯀꯣꯛ ꯆꯥꯛꯄꯅꯤꯗꯅ꯫ ꯌꯥꯔꯦꯕ, ꯅꯪ ꯌꯥꯝꯅ ꯋꯥꯔꯦ꯫ ꯀꯩꯒꯤ? ꯑꯇꯩ ꯂꯥꯏꯔꯤ, ꯅꯪꯕꯨ ꯀꯃꯥꯏꯅ ꯇꯧꯔꯒꯦ? ꯀꯩꯕꯣ? ꯅꯣꯏ ꯅꯇꯨꯗꯣ ꯌꯥꯝ ꯈꯪꯁꯟꯅꯗꯕꯤꯒ ꯇꯧꯋꯦ꯫ ꯐꯣꯡꯗꯤ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯗꯦꯅꯤ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯅ ꯇꯥꯔꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯕꯒꯤ ꯇꯥꯏꯞꯇ ꯇꯨꯃꯤꯟꯅ ꯂꯩ꯫ ꯗꯤꯅꯦꯁꯁꯨ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯇꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯄꯥꯎꯈꯨꯝꯗꯤ ꯐꯪꯗ꯭ꯔꯤ꯫ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯔꯒ ꯑꯃꯨꯛꯇꯪ ꯌꯦꯡꯉꯝꯃꯒ ꯑꯗꯨꯝ ꯆꯪꯈ꯭ꯔꯦ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯅꯨꯡꯁꯤꯕ ꯊꯃꯣꯏꯗ ꯍꯨꯜꯂꯛꯄ ꯏꯍꯨꯜ ꯑꯗꯨꯅ ꯐꯥꯊꯕ ꯉꯝꯗ ꯋꯥꯅ ꯂꯦꯜꯂꯤ꯫ ꯅꯨꯡꯁꯤꯕꯅ ꯃꯤꯕꯨ ꯉꯥꯎꯍꯜꯂꯤ꯫ ꯅꯨꯡꯁꯤꯕꯅ ꯃꯤꯕꯨ ꯑꯐꯕ ꯑꯣꯏꯕꯁꯨ ꯀꯌꯥꯅꯤ, ꯐꯠꯇꯕ ꯑꯣꯏꯕꯁꯨ ꯀꯌꯥꯅꯤ꯫ ꯑꯁꯤꯒꯤ ꯃꯔꯛꯇ ꯗꯤꯅꯦꯁꯁꯨ ꯑꯃꯅꯤ꯫ ꯃꯐꯝꯗ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯀꯔꯝꯅ ꯐꯣꯡꯁꯤꯒꯦ? ꯐꯣꯡꯉꯨꯔꯒ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯄ? ꯑꯁꯤꯇꯕꯨꯅꯤ ꯊꯃꯣꯏ ꯈꯨꯗꯤꯡꯃꯛꯇ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯤꯕ꯫ ꯗꯤꯅꯦꯁ ꯋꯥꯈꯜ ꯂꯩꯇꯥꯕ ꯍꯥꯏꯕꯗꯣ ꯌꯥꯗ꯭ꯔꯦ꯫ ꯊꯃꯣꯏꯗ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯆꯣꯡꯂꯤꯕ ꯏꯍꯨꯜꯗꯣ ꯐꯥꯊꯕꯁꯨ ꯉꯝꯖꯗ ꯋꯥꯅ ꯂꯦꯜꯂꯤ꯫ ꯍꯜꯂꯣ ꯅꯨꯄꯥ, ꯍꯣ ꯅꯨꯄꯥ꯫ ꯗꯤꯅꯦꯁ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯨꯔꯕ ꯃꯥꯜꯂꯦ꯫ ꯃꯍꯥꯛ ꯋꯥꯈꯜ ꯂꯥꯛꯏ ꯑꯗꯨꯒ ꯍꯥꯎ ꯍꯥꯏ, ꯍꯨꯔꯥꯟꯕ ꯅꯪꯕꯨ ꯁꯣꯅꯣ ꯆꯨꯔꯕ? ꯉꯥꯎꯗꯨꯅ ꯆꯠꯄ ꯁꯣꯏꯔꯔꯣꯏ ꯅꯪ ꯑꯃ꯫ ꯗꯤꯅꯦꯁ ꯌꯥꯝꯅ ꯏꯀꯥꯏꯅ ꯑꯁ ꯌꯥꯔꯦꯁꯦ, ꯑꯩ ꯊꯝꯃꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯀꯣꯜ ꯑꯗꯨ ꯀꯛꯏ꯫ ꯁꯣꯝꯗ ꯗꯦꯅꯤꯅ ꯀꯩꯅꯦꯒꯦ ꯁꯤꯗꯤ? ꯄꯨꯔꯥ ꯉꯥꯎꯔꯦꯗꯅ, ꯋꯥꯒ ꯑꯃꯇ ꯍꯥꯏꯕ ꯅꯪꯍꯧꯗꯦꯃꯦ꯫ ꯁꯣꯝꯗꯁꯨ ꯃꯤꯔꯥ ꯀꯟꯅ ꯅꯤꯡꯉꯥꯏ ꯇꯧꯔꯤ꯫ ꯏꯅꯝꯃ ꯅꯪꯅꯕꯨ ꯌꯥꯝꯅ ꯐꯠꯇ ꯇꯧꯅꯨꯀꯣ꯫ ꯑꯉꯥꯡ ꯅꯪ ꯑꯁ꯭ꯋꯥꯏꯗ ꯆꯠꯂꯨꯀꯣ, ꯌꯥꯝ ꯌꯦꯡꯅꯤꯡꯗꯦ꯫ ꯁꯤꯗꯤ ꯃꯇꯥ ꯑꯃꯅꯤꯅ, ꯅꯕꯨꯛ ꯌꯥꯝ ꯐꯠꯇꯤꯌꯦ꯫ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯐꯠꯇ꯭ꯔꯗꯤ ꯍꯌꯦꯡꯋꯥꯏꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯅꯪ ꯑꯥꯗ ꯆꯠꯂꯨꯀꯣ, ꯑꯉꯥꯡ ꯅꯠꯇꯒꯨꯝ ꯏꯔꯥꯡ ꯌꯥꯝ ꯐꯅꯨ, ꯑꯉꯥꯡ ꯅꯪ ꯆꯩ ꯆꯥꯅꯤ꯫ ꯍꯣꯏ ꯏꯅꯝꯃꯧ, ꯁꯣꯅꯣ ꯆꯨꯕꯤ, ꯑꯉꯥꯎꯕꯤ, ꯅꯪ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯖꯧꯀꯣ, ꯑꯩꯗꯤ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯁꯨ ꯃꯈꯥꯗ ꯀꯨꯝꯈꯤ꯫ ꯂꯤꯌꯥ ꯅꯣꯡꯃꯤ ꯇꯧꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯩꯁꯨ ꯗꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ, ꯑꯗꯨꯕꯨ ꯑꯩꯗꯤ ꯂꯥꯏꯔꯕꯤ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯅ ꯑꯩꯒꯤ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯦ꯫ ꯑꯩꯕꯨꯗꯤ ꯋꯥꯔꯧꯕꯤꯒꯅꯨꯀꯣ ꯗꯥ, ꯅꯪꯒꯤ ꯅꯐꯝꯗ ꯂꯝꯂꯥꯟꯕꯤꯅꯦ꯫ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕꯤ ꯑꯩꯒꯤꯗꯃꯛꯇ ꯗꯥꯅ ꯀꯣꯛ ꯁꯥꯕꯤꯒꯅꯣ꯫ ꯑꯩ ꯅꯐꯝꯗꯒꯤ ꯂꯥꯞꯅ ꯆꯠꯈ꯭ꯔꯒꯦ꯫ ꯋꯥꯐꯝ ꯑꯁꯤ ꯅꯤꯅꯦꯅ ꯀꯔꯤꯒꯨꯝꯕ ꯈꯪꯈꯤꯕ ꯊꯣꯛꯂꯕꯗꯤ ꯑꯩꯕꯨ ꯀꯔꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯒꯅꯤ? ꯄꯣꯛꯄꯗꯒꯤ ꯅꯨꯡꯉꯥꯏꯕ ꯃꯁꯛ ꯈꯪꯖꯗ꯭ꯔꯤꯕꯤ ꯑꯩꯕꯨ ꯑꯃꯨꯛ ꯑꯋꯥꯐꯝꯗ ꯂꯪꯁꯤꯟꯕꯤꯔꯅꯨ꯫ ꯑꯩ ꯈꯥꯡꯕ ꯌꯥꯝꯅ ꯋꯥꯏꯌꯦ꯫ ꯅꯧꯖꯔꯤꯕꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯑꯋꯥꯕꯁꯦ ꯀꯅꯥꯅꯁꯨ ꯈꯪꯕꯤꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯑꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯃꯥꯒꯤ ꯊꯃꯣꯏꯅꯗꯤ ꯅꯨꯡꯁꯤꯔꯔꯣꯏꯒꯦ ꯌꯥꯗꯦ꯫ ꯊꯃꯣꯏꯅꯗꯤ ꯊꯧꯅꯥ ꯂꯩꯌꯨ, ꯄꯨꯝꯅꯃꯛꯄꯨ ꯃꯥꯌꯣꯛꯅꯕ ꯉꯝꯅꯕ ꯍꯣꯠꯅꯧ꯫ ꯀꯔꯤꯒꯤ ꯃꯤꯀꯤꯊꯤ ꯑꯣꯏꯔꯨꯅꯤ? ꯅꯨꯡꯁꯤꯕꯕꯨ ꯀꯔꯤꯒꯤ ꯃꯤꯔꯥꯏꯔꯤ? ꯍꯥꯏꯅ ꯌꯦꯡꯁꯤꯜꯂꯤ꯫ ꯋꯥꯈꯜꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯤ, ꯅꯪꯁꯦ ꯂꯥꯏꯔꯕꯤ, ꯂꯥꯏꯔꯕꯗꯁꯨ ꯅꯠꯇꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯍꯧꯔꯛꯄꯅꯦ꯫ ꯑꯗꯨꯒ ꯀꯔꯤꯒꯤ ꯑꯍꯦꯟꯕ ꯄꯥꯝꯂꯤ? ꯅꯇꯤꯛ ꯅꯄꯥ ꯆꯥꯗꯅ ꯀꯔꯤꯒꯤ ꯊꯥꯖꯕꯨ ꯅꯪꯒꯤ ꯑꯣꯏꯅꯤꯡꯂꯤ? ꯃꯄꯣꯛꯁꯤꯃꯒꯤ ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕꯅꯤ꯫ ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕ ꯋꯥꯗꯨꯗ ꯀꯔꯤꯒꯤ ꯍꯦꯟꯖꯤꯟꯅ ꯈꯜꯂꯤ? ꯅꯁꯥꯅ ꯅꯁꯥꯕꯨ ꯃꯩꯅꯨꯡꯗ ꯆꯣꯡꯁꯤꯟꯖꯕꯅꯤ꯫ ꯅꯁꯥꯅ ꯋꯥꯖꯅꯕ ꯁꯤꯟꯖꯒꯅꯨ꯫ ꯌꯥꯝꯅ ꯊꯨꯅ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ꯫ ꯑꯁꯨꯝꯅ ꯊꯃꯣꯏꯒ ꯋꯥꯈꯜꯒ ꯑꯅꯤꯗꯨ ꯈꯟꯅꯔꯤ꯫ ꯊꯃꯣꯏꯗꯒꯤ ꯐꯥꯎꯔꯛꯂꯤꯕ ꯋꯥꯗꯨꯒ ꯋꯥꯈꯜꯗꯒꯤ ꯐꯥꯎꯔꯛꯂꯤꯕ ꯋꯥꯗꯨꯒ ꯑꯅꯤꯗꯨꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄꯁꯨ ꯉꯝꯗ
ꯃꯀꯣꯛ ꯃꯆꯥ ꯑꯗꯨ ꯃꯈꯨꯠꯅ ꯄꯥꯏꯁꯤꯟꯖ ꯃꯃꯤꯠꯇꯒꯤ ꯃꯄꯤꯁꯨ ꯂꯦꯞꯄ ꯂꯩꯇ ꯁꯤꯟꯊꯔꯛꯏ ꯃꯆꯤꯟꯗꯁꯨ ꯇꯞꯅ ꯁꯣꯟꯖꯩ꯫ ꯑꯩ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯅ ꯑꯩꯒꯤ ꯌꯥꯏꯐ-ꯄꯥꯏꯕꯗ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯑꯗꯨꯒ ꯑꯩꯒꯤ ꯆꯪꯖꯐꯝꯅ ꯀꯗꯥꯏꯗ? ꯀꯔꯣꯝꯗꯅꯣ ꯑꯩꯒꯤ ꯈꯣꯡꯊꯥꯡ? ꯑꯩꯒꯤ ꯃꯥꯏꯀꯩ ꯀꯔꯣꯝꯗꯅꯣ? ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯁꯦ ꯋꯥꯔꯕ ꯃꯇꯝꯗ ꯑꯄꯣꯛꯄꯤ ꯃꯃꯥꯕꯨ ꯁꯩꯊꯥꯗꯨꯅ ꯀꯞꯆꯕ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯀꯤꯅꯤ꯫ ꯂꯤꯌꯥꯁꯨ ꯃꯇꯝ ꯀꯨꯏꯅ ꯃꯐꯝꯗꯒꯤ ꯂꯥꯞꯅ ꯊꯝꯂꯨꯔꯕ ꯌꯥꯝꯅ ꯋꯥꯅ ꯀꯥꯎꯅꯕ ꯍꯣꯠꯅꯖꯔꯤꯕ ꯃꯃꯥꯕꯨ ꯌꯥꯝꯅ ꯅꯤꯡꯉꯝꯗꯅ ꯁꯣꯟꯖꯩ꯫ ꯏꯃꯥ, ꯅꯆꯥꯕꯨ ꯀꯔꯤ ꯑꯣꯏꯌꯨ ꯍꯥꯏꯕꯅꯣ? ꯅꯆꯥ ꯍꯤꯡꯅꯤꯡꯗ꯭ꯔꯦ꯫ ꯑꯩꯁꯦ ꯌꯥꯝꯅ ꯐꯠꯇ꯭ꯔꯕ ꯍꯥꯏꯕꯗꯨꯔꯥ? ꯑꯩꯅ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯍꯦꯜꯂꯕ꯭ꯔꯥ? ꯅꯆꯥ ꯌꯥꯝꯅ ꯋꯥꯔꯦ꯫ ꯑꯩꯕꯨ ꯀꯔꯤ ꯑꯣꯏꯌꯨ ꯍꯥꯏꯕꯅꯣ? ꯏꯃꯥ, ꯅꯆꯥ ꯌꯥꯝꯅ ꯋꯥꯔꯦ꯫ ꯑꯁꯨꯝꯅ ꯄꯦꯟꯅ ꯃꯃꯥꯕꯨ ꯀꯧꯖꯗꯨꯅ ꯀꯞꯄꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯃꯤꯔꯥ ꯃꯥꯡꯒꯣꯟꯗ ꯐꯝꯗꯨꯅ ꯂꯩ꯫ ꯗꯦꯅꯤꯅ, ꯖꯣꯟ, ꯗꯥꯗꯤꯅꯦ ꯂꯥꯛꯏꯔꯣ? ꯆꯪꯉꯣ ꯂꯥꯛꯑꯣ꯫ ꯍꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯌꯥꯝꯅ ꯏꯀꯥꯏꯅ ꯃꯥꯁꯨ ꯆꯪꯗꯨꯅ ꯐꯝꯃꯤ꯫ ꯑꯉꯥꯡꯗꯨꯅ ꯃꯉꯣꯟꯗ ꯀꯔꯤꯁꯨ ꯍꯥꯏꯔꯛꯄ ꯂꯩꯇꯦ꯫ ꯁꯨꯞꯅꯇꯪꯒꯤ ꯃꯕꯨꯡ ꯑꯃꯅꯤ ꯈꯟꯗꯨꯅ ꯌꯥꯝꯅ ꯆꯝꯅ ꯍꯥꯏꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯃꯣꯏꯗ ꯃꯤꯔꯥꯕꯨ ꯃꯆꯟ ꯑꯃꯒꯨꯝꯅ ꯌꯦꯡꯕ ꯉꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯁꯥꯅ ꯃꯔꯥꯜ ꯂꯩꯕꯅ ꯏꯀꯥꯏꯕ ꯐꯥꯎꯔꯤꯕꯅꯤ꯫ ꯀꯩꯗꯧꯔꯒꯦ ꯗꯥꯗꯤꯅꯦ? ꯑꯃꯨꯛ ꯃꯪꯉꯤꯗꯨꯅ? ꯀꯔꯤꯁꯨ ꯈꯪꯅꯗꯕꯒꯤ ꯃꯑꯣꯡꯗ ꯂꯩꯗꯨꯅ? ꯑꯉꯥꯡꯗꯨꯅꯗꯤ ꯃꯕꯨꯡ ꯑꯃꯅꯤ ꯈꯟꯗꯨꯅ ꯌꯥꯝꯅ ꯆꯝꯅ ꯍꯥꯏꯖꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯊꯃꯣꯏ ꯁꯦꯡꯖꯗꯕ, ꯃꯁꯥ ꯇꯥꯗꯅ ꯃꯤꯒꯤ ꯊꯃꯣꯏ ꯍꯨꯔꯥꯟꯅꯤꯡꯂꯨꯕ ꯃꯍꯥꯛꯇꯤ ꯀꯩꯁꯨ ꯂꯩꯇꯕ ꯋꯥꯐꯝꯗꯨꯗ ꯍꯪꯀꯠꯅ ꯌꯦꯡꯕ ꯐꯥꯎꯕ ꯉꯝꯖꯗ ꯏꯀꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯍꯣꯏ, ꯌꯥꯅꯤ, ꯐꯝꯒꯦ꯫ ꯃꯤꯔꯥ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯅꯣꯛꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯀꯩꯅꯣ ꯗꯥꯗꯤꯅꯦ, ꯅꯪ ꯉꯥꯎꯔꯕꯣ? ꯁꯣꯅꯣ ꯆꯨꯔꯕ ꯍꯥꯏꯕ? ꯍꯟꯗꯛ ꯃꯔꯛꯁꯦ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ ꯍꯥꯏꯕ? ꯗꯦꯅꯤꯁꯨ ꯏꯀꯥꯏꯕ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯄꯗꯨꯗ ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯔꯒ ꯁꯥꯎꯁꯤꯟꯅꯔꯒ ꯐꯠ ꯍꯥꯏꯔꯛꯏ, ꯇꯥꯅꯤꯡꯗꯦꯀꯣ ꯌꯥꯝꯅ꯫ ꯑꯩꯕꯨ ꯀꯩꯗꯧꯔꯗꯅ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤꯕꯀꯣ? ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯃꯨꯛ ꯑꯣꯏꯅꯅ ꯍꯥꯏꯔꯛꯏ, ꯑꯗꯣ ꯃꯆꯟ, ꯅꯪ ꯉꯥꯎꯁꯤꯟꯅꯒꯅꯨꯀꯣ꯫ ꯅꯨꯄꯥꯒ ꯀꯣꯏꯔꯗꯤꯕꯀꯣ ꯑꯩꯗꯤ ꯁꯥꯎꯖꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯈꯥ ꯇꯥꯅ ꯃꯐꯝꯗꯨꯗ ꯂꯩꯔꯝꯗ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ꯫ ꯃꯤꯔꯥ ꯅꯣꯛꯂꯗꯨꯅ, ꯉꯥꯎꯔꯕ ꯈꯪꯗꯦꯃꯦ ꯍꯟꯗꯛ ꯃꯔꯛꯁꯦ ꯄꯥꯈꯪ ꯁꯥꯔꯤꯁꯤꯡꯁꯦ꯫ ꯍꯟꯗꯛꯁꯦ ꯉꯥꯎꯕꯒꯤ ꯗꯦꯒ ꯇꯥꯕ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯁꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯂꯤꯌꯥꯅ, ꯀꯔꯤꯃꯨꯛ ꯇꯧꯔꯦ? ꯅꯪꯅ ꯁꯣꯅꯣ ꯑꯃꯨꯛ ꯆꯨꯔꯤꯗꯨꯅ? ꯅꯪꯕꯨ ꯉꯥꯎꯔꯕꯣ? ꯀꯩꯅꯦꯒꯦ ꯁꯤꯗꯤ? ꯄꯨꯔꯥ ꯕꯦꯔꯥꯅꯤꯅ꯫ ꯅꯪꯒ ꯉꯥꯡꯅꯕ ꯉꯝꯖꯕꯖꯥꯠ ꯅꯠꯇꯦ꯫ ꯑꯩꯗ ꯆꯠꯆꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯁꯨ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯑꯩꯗꯤꯕꯀꯣ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯗꯣꯔꯤ꯫ ꯁꯈꯤꯅ, ꯕꯦꯝꯃ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯏꯃꯥꯁꯨ ꯅꯉꯣꯟꯗ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯇꯧꯕꯅꯦ꯫ ꯂꯤꯌꯥ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯃꯁꯥꯗꯨ ꯄꯥꯈꯠꯄꯁꯨ ꯐꯥꯎꯔꯦ꯫ ꯃꯥꯒꯤ ꯗꯥꯅ ꯍꯥꯏꯈ꯭ꯔꯕ ꯖꯥꯠꯂ ꯈꯟꯗꯨꯅ, ꯍꯥꯏꯌꯣ ꯅꯦꯅꯦ꯫ ꯁꯈꯤꯁꯨ ꯃꯈꯥ ꯇꯥꯔꯛꯑꯝꯃꯤ, ꯅꯪ ꯗꯥꯁꯦ ꯂꯨꯍꯣꯡꯕꯤꯔꯒꯦꯅ ꯈꯜꯂꯦ꯫ ꯑꯗꯨꯅ ꯅꯤꯅꯦꯒꯤ ꯏꯃꯥꯟꯅꯕꯤ ꯑꯃ ꯂꯩꯌꯦ, ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯗꯣꯛꯇꯔꯅꯦ꯫ ꯑꯗꯨ ꯍꯦꯛꯇ ꯏꯃꯧ ꯑꯣꯏꯅꯕ ꯍꯥꯏꯕ ꯆꯠꯂꯒꯦꯅ ꯈꯜꯂꯦ꯫ ꯂꯤꯌꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯑꯗꯨꯗꯤ ꯌꯥꯝ ꯐꯩꯌꯦ ꯅꯤꯅꯦ, ꯑꯗꯨꯅꯁꯨ ꯐꯗꯧ ꯃꯥꯜꯂꯦ꯫ ꯃꯤꯔꯥ ꯌꯥꯝꯅ ꯁꯥꯎꯅ, ꯇꯥꯅꯤꯡꯗꯦꯀꯣ ꯌꯥꯝꯅ, ꯅꯣꯏ ꯑꯅꯤ ꯑꯩ ꯁꯥꯎꯔꯛꯀꯅꯤ, ꯋꯥꯊꯤ ꯉꯥꯡꯅꯨ꯫ ꯁꯈꯤꯅ, ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯅ? ꯅꯪꯕꯨ ꯁꯣꯅꯣ ꯆꯨꯔꯕꯣ? ꯃꯊꯣꯡ ꯃꯔꯝꯗꯤ ꯈꯪꯗꯅ ꯏꯁꯧ ꯂꯥꯡꯉꯤꯗꯨꯕꯣ? ꯋꯥ ꯈꯪꯗꯅ ꯇꯧꯅꯨꯀꯣ꯫ ꯏꯃꯥ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯤ, ꯑꯩꯈꯣꯏ ꯗꯥꯁꯦ ꯃꯥꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯑꯃ ꯂꯩꯕꯅꯤ꯫ ꯂꯤꯌꯥ ꯌꯥꯝ ꯉꯛꯅ ꯃꯤꯔꯥꯗ ꯌꯦꯡꯉꯤ꯫ ꯑꯗꯨꯃꯥꯏꯅ ꯁꯈꯤꯁꯨ ꯉꯛꯄꯗ ꯂꯣꯏꯔꯦ꯫ ꯁꯈꯤꯅ, ꯅꯪ ꯗꯥꯁꯦ ꯃꯥꯒꯤ ꯈꯪꯅꯖꯕ ꯅꯨꯄꯤ ꯂꯩꯕ꯭ꯔꯥ? ꯍꯣꯏ, ꯅꯪꯅ ꯈꯪꯉꯤꯕ? ꯅꯣꯡꯃꯇ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯋꯥ ꯄꯟꯕ ꯌꯥꯗꯕ ꯅꯕꯨꯡꯗꯣ ꯅꯪꯅ ꯈꯪꯉꯤꯅꯦꯕ꯫ ꯑꯉꯥꯡ ꯆꯩ ꯆꯥꯅꯤꯀꯣ, ꯏꯔꯥꯡ ꯌꯥꯝꯅ ꯐꯅꯨ꯫ ꯑꯁ, ꯃꯤꯅ ꯑꯁꯦꯡꯕ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕꯀꯣ? ꯑꯗꯨꯕꯨ ꯍꯥꯏꯕ ꯀꯥꯏꯗꯩꯅꯣ, ꯀꯩ ꯃꯤꯡ ꯀꯧꯒꯦ? ꯌꯥꯝ ꯅꯛꯅ ꯂꯩꯕ ꯃꯤꯅꯦ꯫ ꯁꯈꯤ ꯌꯥꯝꯅ ꯈꯪꯅꯤꯡꯅ, ꯑꯗꯨꯕꯨ ꯍꯥꯏꯕ ꯀꯅꯥꯅꯣ? ꯃꯃꯤꯡꯅ ꯀꯩ ꯀꯧꯕ ꯍꯥꯏꯕꯅꯦ ꯅꯪꯕꯣ? ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗꯤꯌꯦ꯫ ꯍꯥꯏꯅꯔꯤꯉꯩꯗ ꯗꯤꯅꯦꯁꯁꯨ ꯀꯨꯝꯊꯔꯛꯏ꯫ ꯑꯗꯨ ꯎꯕꯗ ꯂꯤꯌꯥ ꯍꯧꯒꯠꯇꯨꯅ ꯆꯪꯅꯤꯡꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯍꯦꯛ ꯍꯧꯒꯠꯂꯕꯁꯨ ꯌꯥꯗꯕꯒꯨꯝ ꯇꯨꯃꯤꯟꯅ ꯂꯨꯛꯊꯔꯒ ꯐꯝꯗꯨꯅ ꯂꯩ꯫
Dinesu Liya leirambaduda nofikasu tawi. Sakina: Ibungo, nang sida amukta law. Dinesh mamagi manakta famthai aduga mamitna Liyadi yengduna. Koi haige ma? Nanga khangnajaba nupi ama lei hai, kai lamdaino? Dinesh yam ngakna: aduna kanana haiba? Nacha nupinane. Mirana: Mama, ai school thenge, ai loisilukige ko. Asi airamlaga magi katamna chinsinki. Dineshna: Angang natagumna irangdi ngaubra haibubu ko soiroina. Adu ada khangde, chumbu chumabo. Akoi mase yam taningdi, angang sina hairaga thajarineba. Oh, fare fare. Adudi hayengse numitchu yamna fai. Ima imau hairage ko. Asi airamlaga masu hagotuna changki. Oh, ima, hairuna ko. Mi aigi nushijaba leiba. Asi hairaga Liyada mamitu yengi. Aduga nang pilabo. Wahe du tabada Liya ingang na yengi. Dinesh wadu makatarai. Nang ngasi aiga chengadabani. Ai nang nataba lamlambi ma luhongba ngamoy. Asi aiduna Liyagi makutu tapaiduna magit katamna chingduna puki.